ꯃꯌꯥꯝ ꯃꯇꯝꯁꯤ ꯌꯥꯝ ꯐꯠꯂꯛꯇ꯭ꯔꯦ ꯄꯩꯁꯥ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯛꯇ꯭ꯔꯕ ꯄꯩꯁꯥ ꯅꯠꯇ꯭ꯔꯗꯤ ꯅꯣꯛꯄ ꯐꯥꯎꯗ ꯄꯩꯁꯥ ꯆꯪꯉꯦ ꯀꯞꯄ ꯐꯥꯎꯗ ꯄꯩꯁꯥ ꯆꯪꯉꯦ ꯃꯔꯝ ꯈꯨꯗꯤꯡꯃꯛꯇ ꯄꯩꯁꯥ ꯆꯪꯉꯦ ꯍꯥꯏꯕꯁꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯈꯟꯊꯗꯕ ꯌꯥꯗ꯭ꯔꯕ ꯃꯇꯝ ꯑꯃ ꯌꯧꯔꯛꯂꯦ ꯍꯥꯏꯖꯔꯤꯉꯤ ꯏꯅꯥꯛ ꯈꯨꯟꯕ ꯁꯥꯕꯤꯒꯅꯨ ꯏꯅꯥꯛ ꯈꯨꯟꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯉꯁꯤ ꯑꯩꯍꯥꯛꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯀꯔꯝꯅ ꯑꯩꯈꯣꯏ ꯏꯅꯥꯛ ꯈꯨꯟꯕ ꯌꯥꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯀꯔꯝꯅ ꯑꯩꯈꯣꯏ ꯄꯩꯁꯥ ꯄꯥꯏꯕ ꯌꯥꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯩꯍꯥꯛꯅ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔ ꯂꯥꯛꯆꯔꯤ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯅ ꯀꯔꯝꯅ ꯑꯩꯈꯣꯏ ꯄꯩꯁꯥ ꯇꯥꯟꯒꯅꯤ ꯑꯃꯁꯨꯡ ꯀꯔꯝꯅ ꯄꯨꯟꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤꯁꯤ ꯍꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯒ ꯂꯣꯏꯅꯅ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯇꯥꯜꯂꯤꯕ ꯁꯦꯜ ꯊꯨꯝ ꯑꯩꯈꯣꯏꯅ ꯇꯥꯟꯖꯔꯤꯕ ꯈꯖꯤꯛ ꯑꯄꯤꯛꯄꯗꯒꯤ ꯍꯧꯅ ꯆꯥꯎꯅ ꯇꯥꯜꯂꯤꯕ ꯄꯩꯁꯥꯁꯤꯡꯁꯤ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯁꯦꯚꯤꯡ ꯇꯧꯒꯅꯤ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯃꯄꯨꯡ ꯐꯥꯕ ꯄꯨꯟꯁꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯄꯨꯡ ꯐꯥꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯩꯍꯥꯛꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯄꯨꯔ ꯂꯥꯛꯆꯕꯅꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯩꯅ ꯍꯧꯗ꯭ꯔꯤꯉꯩꯗ ꯑꯩꯍꯥꯛꯅ ꯍꯥꯏꯖꯔꯝꯒꯦ ꯀꯩꯅꯣꯗ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯨ ꯄꯥꯏꯕꯤꯔꯤꯕꯤ ꯏꯅꯥꯎꯅꯨꯄꯤ ꯑꯃ ꯄ꯭ꯔꯦꯃꯤ ꯍꯩꯁꯅꯥꯝ ꯍꯥꯏꯕ ꯑꯗꯨꯅ ꯃꯥꯒꯤꯁꯨ ꯆꯦꯅꯦꯜ ꯂꯩꯕꯅꯤ ꯄ꯭ꯔꯦꯃꯤ ꯍꯩꯁꯅꯥꯝ ꯍꯥꯏꯔꯒ ꯁꯔꯆ ꯇꯧꯕꯤꯔꯒ ꯑꯗꯨꯝ ꯐꯪꯒꯅꯤ ꯃꯍꯥꯛꯅ ꯏꯆꯦ ꯀꯔꯝꯅ ꯄꯩꯁꯥ ꯄꯥꯏꯒꯅꯤ ꯀꯔꯝꯅ ꯏꯅꯥꯛ ꯈꯨꯟꯒꯅꯤ ꯍꯥꯏꯕ ꯁꯤꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯔꯛꯎ ꯍꯥꯏꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯣ ꯑꯩꯅꯃꯇꯝ ꯈꯔ ꯆꯤꯟꯕ ꯂꯩꯈꯤꯕꯗꯒꯤ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯕ ꯉꯝꯈꯤꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯝꯅ ꯄꯥꯛ ꯁꯟꯅ ꯑꯩꯍꯥꯛꯅ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯕ ꯉꯝꯖꯗ꯭ꯔꯒꯁꯨ ꯁꯝꯂꯞꯄ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯏꯟꯈꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯇꯣꯛꯂꯛꯄ ꯅꯠꯇ꯭ꯔꯒꯅ ꯂꯣꯏꯔꯛꯄꯁꯤꯡꯅ ꯀꯔꯤ ꯕꯤꯖꯤꯅꯦꯁ ꯇꯧꯔꯒ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯇꯥꯟꯒꯅꯤ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯨ ꯊꯤꯔꯕ ꯑꯉꯥꯡꯁꯨ ꯌꯥꯎꯔꯕ ꯑꯗꯨꯕꯨ ꯁꯦꯟꯗꯥꯟ ꯂꯝꯕꯤꯁꯤꯒꯤ ꯁꯦꯟ ꯑꯁꯤ ꯇꯨꯡꯁꯤꯟꯕ ꯉꯝꯗꯕ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯕꯗ ꯋꯥꯔꯛꯄ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯍꯥꯛꯅ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝ ꯑꯝꯇ ꯍꯧꯒꯠꯆꯒꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯄꯩꯁా ꯄꯥꯏꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯥꯏꯕꯗꯤ ꯄꯩꯁా ꯄꯥꯏꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯃꯤꯉꯣꯟꯗ ꯇꯥꯡꯖꯗꯕ ꯃꯤ ꯑꯃꯗ ꯇꯥꯡꯖꯗꯗꯅ ꯑꯩꯍꯥꯛꯅ ꯏꯁꯥꯒꯤ ꯐꯤꯔꯦꯞ ꯏꯁꯥꯅ ꯂꯧꯕ ꯉꯝꯖꯕ ꯑꯩꯒꯤ ꯏꯁꯥꯒꯤ ꯈꯔꯆꯥ ꯏꯁꯥꯅ ꯍꯨꯟꯕ ꯉꯝꯕ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯏꯃꯥ ꯏꯄꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯕꯨ ꯊꯥꯛꯄ ꯍꯥꯏꯕꯗꯤ ꯃꯈꯣꯏꯕꯨ ꯈꯔꯆꯥ ꯄꯨꯕ ꯉꯝꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯄꯩꯁꯥ ꯄꯥꯏꯕ ꯑꯩꯈꯣꯏꯒꯤ ꯏꯁꯥꯅ ꯏꯁꯥꯒꯤ ꯗꯤꯄꯦꯟ ꯑꯣꯏꯖꯕ ꯃꯤ ꯍꯥꯏꯕꯗꯨ ꯀꯧꯒꯅꯤ ꯍꯥꯏꯅꯤꯡꯖꯩ ꯑꯍꯥꯟꯕꯗ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯕꯦꯗ ꯍꯦꯕꯤꯠ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯇꯧꯐꯗꯕ ꯑꯩꯈꯣꯏꯅ ꯈꯟꯐꯗꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯈꯔ ꯄꯣꯏꯟꯠ ꯃꯔꯤꯈꯛ ꯑꯩꯍꯥꯛꯅ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯍꯥꯟꯕꯗ ꯕꯦꯗ ꯃꯦꯟꯇꯦꯂꯤꯇꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯧꯒꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯩꯒꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯃ ꯍꯧꯒꯦ ꯇꯧꯕꯗ ꯑꯩꯈꯣꯏꯅ ꯈꯜꯂꯦ ꯑꯁ ꯑꯩꯗꯤ ꯉꯝꯃꯣꯏꯗꯧ ꯃꯥꯜꯂꯤꯗ ꯁꯤꯗꯤ ꯃꯤ ꯃꯆꯥꯗꯤ ꯃꯔꯥꯏꯕꯛ ꯐꯕꯅꯤꯅ ꯃꯁꯤꯒꯤ ꯕꯤꯖꯤꯅꯦꯁꯁꯤꯗ ꯅꯠꯇ꯭ꯔꯒꯅ ꯃꯁꯤꯒꯤ ꯄꯣꯠ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯈꯤ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯃꯁꯤ ꯉꯝꯒꯗꯧ ꯃꯥꯟꯗꯦꯗ ꯀꯗꯥꯏꯗꯒꯤ ꯍꯦꯛꯇ ꯑꯩꯅ ꯈꯟꯕ ꯁꯤꯒꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯃꯁꯤ ꯈꯟꯕꯁꯤ ꯃꯁꯤ ꯇꯣꯛꯄ ꯃꯊꯧ ꯇꯥꯏ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯒꯤ ꯐꯤꯔꯦꯞ ꯑꯃ ꯂꯧꯕ ꯉꯝꯃꯣꯏ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯇꯣꯛꯂꯒ ꯑꯩꯈꯣꯏꯅ ꯗꯨꯀꯥꯟ ꯑꯃ ꯍꯧꯗ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯗꯨꯀꯥꯟꯁꯤꯒꯤ ꯀꯅꯥꯅ ꯂꯩꯕꯤꯒꯗꯣꯏꯅꯣ ꯍꯥꯏꯅ ꯍꯥꯟꯅ ꯈꯜꯂꯒꯗꯤ ꯑꯗꯨ ꯌꯥꯔꯣꯏ ꯑꯩꯈꯣꯏꯅ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯧꯕ ꯇꯥꯔꯒꯗꯤ ꯑꯄꯤꯛꯄ ꯑꯣꯏꯁꯅꯨ ꯑꯆꯧꯕ ꯑꯣꯏꯁꯅꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯩꯅ ꯄꯥꯝꯖꯕ ꯑꯩꯉꯣꯟꯗ ꯒ꯭ꯌꯥꯟ ꯇꯥꯖꯕ ꯑꯩꯅ ꯉꯝꯖꯒꯗꯕ ꯕꯤꯖꯤꯅꯦꯁ ꯑꯃ ꯑꯩꯍꯥꯛꯅ ꯍꯧꯖꯕꯗ ꯅꯪꯅ ꯍꯧꯖꯕꯗ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯉꯝꯖꯕ ꯑꯣꯏꯔꯒꯗꯤ ꯑꯗꯣ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯃꯥꯏ ꯄꯥꯛꯀꯗ꯭ꯔꯥ ꯄꯥꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯒ ꯑꯗꯨꯝ ꯂꯩꯔꯒꯗꯤ ꯃꯥꯏ ꯄꯥꯛꯂꯣꯏ ꯋꯥꯈꯜꯗ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃ ꯂꯧꯕ ꯇꯥꯕ ꯑꯩꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯍꯣꯇꯦꯜ ꯑꯃ ꯑꯩ ꯌꯣꯟꯒꯦ ꯁꯤꯡꯖꯨ ꯕꯣꯔꯥ ꯌꯣꯟꯒꯦ ꯍꯥꯏꯅ ꯈꯜꯂꯒꯁꯨ ꯑꯩꯉꯣꯟꯗ ꯆꯞ ꯆꯥꯅ ꯈꯟꯕ ꯇꯥꯕ ꯑꯩꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯗꯨꯀꯥꯟꯗ ꯌꯣꯜꯂꯤꯕꯗꯨꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯍꯥꯎꯅ ꯌꯣꯟꯒꯦ ꯑꯩ ꯆꯞ ꯆꯥꯅ ꯑꯩ ꯕꯤꯖꯤꯅꯦꯁꯁꯤꯗ ꯃꯁꯤꯒꯤ ꯀꯔꯕꯥꯔ ꯑꯁꯤꯗ ꯑꯩꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤ ꯆꯞ ꯆꯥꯅ ꯈꯟꯕꯒꯤ
ꯁꯛꯇꯤ ꯑꯃ ꯂꯩꯕ ꯇꯥꯕ ꯃꯊꯪꯗꯒꯤ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯜꯂꯣꯏꯗꯕ ꯋꯥꯈꯜ ꯑꯃꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯔꯦꯠ ꯔꯦꯁ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯋꯥꯈꯜꯁꯤꯗ ꯑꯗꯨꯝ ꯑꯩꯁꯦ ꯖꯣꯕ ꯑꯃ ꯐꯪꯈꯤꯗꯧꯕ ꯃꯥꯜꯂꯤ ꯑꯩꯁꯦ ꯁꯔꯀꯥꯔ ꯊꯕꯛ ꯑꯃ ꯐꯪꯒꯗꯧꯕ ꯃꯥꯜꯂꯤ ꯑꯩꯅ ꯑꯁꯥ ꯇꯧꯔꯒ ꯏꯟꯇꯔꯚ꯭ꯌꯨ ꯊꯥꯔ ꯑꯗꯨꯝ ꯂꯩꯕ ꯑꯗꯨꯒ ꯏꯁꯥꯒꯤ ꯐꯤꯔꯦꯞ ꯑꯃꯗꯤ ꯂꯧꯗꯕ ꯌꯨꯝꯗꯒꯤ ꯄꯩꯁꯥ ꯄꯨꯔꯒ ꯏꯟꯇꯔꯚ꯭ꯌꯨ ꯊꯥ ꯆꯠꯄ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯑꯃꯗ ꯑꯃꯨꯛ ꯆꯠ ꯇꯧꯔꯒ ꯑꯩꯁꯤꯗꯤ ꯑꯩꯅ ꯊꯕꯛ ꯃꯆꯥꯕꯨ ꯇꯧꯕ ꯍꯧꯅꯕ꯭ꯔꯥ ꯑꯩꯒꯨꯝꯅ ꯀꯩꯗꯧꯕꯒꯤ ꯗꯨꯀꯥꯟ ꯐꯝꯖꯔꯨꯗꯣꯏꯅꯣ ꯑꯩꯒꯨꯝꯅ ꯀꯩꯗꯧꯕꯒꯤ ꯃꯤꯒꯤ ꯗꯨꯀꯥꯟꯗ ꯃꯤꯒꯤ ꯊꯕꯛ ꯁꯨꯗꯣꯏꯅꯣ ꯀꯥꯏꯅ ꯈꯜꯂꯒ ꯂꯩꯗꯅ ꯑꯩꯈꯣꯏꯅ ꯃꯇꯝ ꯁꯥꯡꯅ ꯃꯥꯡꯍꯜꯂꯒ ꯄꯥꯈꯪ ꯑꯣꯏꯕ ꯄꯨꯟꯁꯤ ꯅꯠꯇ꯭ꯔꯒ ꯂꯩꯁꯥꯕꯤ ꯑꯣꯏꯕ ꯄꯨꯟꯁꯤꯅ ꯊꯕꯛ ꯑꯩꯈꯣই ꯖꯣꯕꯀꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯉꯥꯏꯔꯒ ꯂꯩꯕꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯁꯨ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯇꯣꯛꯄ ꯇꯥꯏ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗꯅ ꯑꯩꯈꯣꯏꯅ ꯅꯣ ꯔꯤꯛꯁ ꯅꯣ ꯃꯅꯤ ꯍꯥꯏꯕꯅꯤꯀꯣ ꯅꯣ ꯔꯤꯛꯁ ꯅꯣ ꯃꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯔꯤꯛꯁꯁꯦ ꯂꯧꯅꯤꯡꯗꯕ ꯍꯥꯏꯕꯗꯤ ꯑꯩꯅ ꯇꯧꯁꯜꯂꯨꯔꯒ ꯍꯌꯦꯡ ꯃꯥꯡꯉꯒꯗꯤ ꯑꯩꯅ ꯉꯁꯤ ꯐꯤ ꯗꯨꯀꯥꯟ ꯑꯃ ꯍꯥꯡꯉꯨꯔꯒ ꯃꯥꯡꯂꯒꯗꯤ ꯑꯩꯅ ꯉꯁꯤ ꯑꯗꯨꯒꯨꯝꯕ ꯑꯃ ꯇꯧꯁꯜꯂꯨꯔꯒ ꯑꯁꯤꯒꯤ ꯋꯥꯈꯜ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯜꯂꯣꯏꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯅ ꯑꯩꯅ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯗꯣ ꯃꯗꯨ ꯆꯞ ꯆꯥꯅ ꯇꯧꯒꯗꯧꯕꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯑꯃꯅ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃꯗꯒꯤ ꯄꯩꯁꯥ ꯈꯖꯤꯛ ꯇꯥꯜꯂꯒ ꯑꯩꯈꯣꯏꯅ ꯁꯦꯞ ꯇꯧꯕ ꯍꯩꯇꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯇꯥꯟꯖꯔꯤꯕ ꯑꯄꯤꯛꯄꯁꯨ ꯑꯣꯏꯁꯅꯨ ꯑꯆꯧꯕꯒꯤꯁꯨ ꯑꯆꯧꯕ ꯑꯣꯏꯁꯅꯨ ꯊꯥꯗ ꯂꯥꯛ ꯑꯃ ꯇꯥꯟꯕꯁꯨ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯊꯥꯗ 50,000 ꯊꯥꯗ 10,000 ꯈꯛꯇꯁꯨ ꯇꯥꯟꯕ ꯑꯣꯏꯁꯅꯨ ꯑꯗꯨꯅ 10 ꯈꯛꯇꯨꯅ ꯑꯩꯅ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ 10,000 ꯈꯛꯇꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯑꯩꯅ ꯆꯂꯥꯏꯔꯒ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯦꯞ ꯇꯧꯕ ꯍꯥꯏꯕ ꯄꯣꯠꯁꯤ ꯂꯩꯇꯕꯁꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯒ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤꯁꯤꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯁꯣꯛꯄ ꯑꯃ ꯑꯣꯏꯔꯛꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯍꯥꯟꯅ ꯆꯞ ꯆꯥꯅ ꯂꯦꯞꯄ ꯇꯥꯕ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯀꯔꯕꯥꯔ ꯑꯃ ꯀꯩꯒꯨꯝꯕ ꯑꯃ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯕꯗꯤ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯆꯞ ꯆꯥꯅ ꯈꯟꯕ ꯇꯥꯕ ꯅꯨꯄꯤ ꯑꯣꯏꯁꯅꯨ ꯅꯨꯄꯥ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏꯅ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯩꯈꯣꯏꯒꯤ ꯉꯥꯏꯔꯒ ꯂꯩꯕꯁꯤ ꯇꯧꯕꯤꯒꯅꯨ ꯑꯩꯅ ꯑꯉꯝꯕ ꯑꯩꯅ ꯇꯧꯒꯗꯧꯕ ꯑꯩꯅ ꯐꯤ ꯁꯥꯔꯒ ꯉꯁꯤ ꯌꯣꯟꯅꯕ ꯇꯧꯒꯦ ꯅꯠꯇ꯭ꯔꯒꯅ ꯗꯨꯀꯥꯟ ꯑꯆꯧꯕ ꯑꯃꯗꯒꯤ ꯐꯤ ꯄꯨꯊꯔꯒ ꯑꯩꯅ ꯌꯣꯟꯕꯒꯤ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯐꯥꯎꯔꯛꯂꯤꯕ ꯃꯁꯥꯒꯤ ꯃꯤꯒꯤ ꯗ ꯐꯥꯎꯔꯛꯄ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯂꯩꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯕꯤꯖꯤꯅꯦꯁ ꯁ꯭ꯀꯤꯜꯒꯤ ꯃꯇꯥꯡꯗ ꯑꯩꯍꯥꯛꯅ ꯄꯣꯏꯟꯠ 3 ꯈꯛꯇꯪ ꯌꯥꯝꯅ ꯃꯨꯠꯂꯣꯏꯗꯕ ꯌꯥꯝꯅ ꯇꯨꯡ ꯀꯣꯏꯅ ꯆꯠꯊꯒꯗꯕ ꯕꯤꯖꯤꯅꯦꯁ ꯑꯃꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯔꯣꯇꯤ ꯀꯄ꯭ꯔꯥ ꯃꯀꯥꯟ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯔꯣꯇꯤ ꯍꯥꯏꯕꯗꯤ ꯆꯥꯅ ꯊꯛꯅꯕꯒꯤ ꯗꯨꯀꯥꯟ ꯑꯦꯅꯤ ꯑꯣꯏꯁꯅꯨ ꯈꯦꯆ꯭ꯔꯤ ꯑꯣꯏꯒꯦꯔꯥ ꯑꯗꯨꯒ ꯁꯤꯡꯖꯨ ꯕꯣꯔꯥꯕꯨ ꯑꯣꯏꯒꯦꯔꯥ ꯍꯣꯇꯦꯜ ꯑꯣꯏꯅ ꯑꯩꯒꯤ ꯏꯀꯣꯅꯣꯃꯤꯛ ꯀꯟꯗꯤꯁꯟ ꯐꯔꯒꯗꯤ ꯆꯥꯎꯔꯞ ꯇꯧꯕ ꯍꯣꯇꯦꯜ ꯑꯣꯏꯅꯕꯨ ꯍꯥꯡꯉꯕꯁꯨ ꯃꯁꯤꯒꯤ ꯄꯣꯠ ꯑꯁꯤ ꯀꯩꯗꯧꯉꯩꯗꯁꯨ ꯃꯥꯡꯉꯣꯏ ꯑꯗꯨꯒ ꯆꯥꯅ ꯊꯛꯅꯕ ꯄꯣꯠ ꯌꯣꯟꯕ ꯑꯩꯈꯣꯏꯒꯤ ꯕꯨꯁꯤꯃꯥꯜꯒ ꯍꯥꯏꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯨꯁꯨ ꯑꯩꯈꯣꯏꯅ ꯃꯐꯝ ꯆꯥꯅ ꯑꯩꯍꯥꯛꯀꯤ ꯐꯤꯔꯦꯞ ꯆꯞ ꯆꯥꯅ ꯂꯧꯗꯅ ꯑꯩꯈꯣꯏꯅ ꯇꯧꯔꯒꯁꯨ ꯃꯁꯤꯒꯤ ꯄꯣꯠꯁꯤꯃ ꯀꯩꯗꯧꯉꯩꯗꯁꯨ ꯃꯥꯡꯉꯣꯏ ꯑꯃꯅ ꯀꯄ꯭ꯔꯥ ꯍꯥꯏꯕꯗꯤ ꯐꯤꯔꯣꯟ ꯆꯥꯛꯂꯣꯟ ꯌꯣꯟꯕꯒꯤ ꯃꯇꯥꯡ ꯑꯁꯤ ꯑꯩꯅ ꯏꯁꯥꯅ ꯐꯤ ꯁꯥꯔꯒ ꯌꯣꯟꯕꯅꯤ ꯈꯪꯗꯦ ꯗꯨꯀꯥꯟ ꯑꯃꯗꯒꯤ ꯄꯨꯊꯔꯒ ꯌꯣꯟꯖꯕꯅꯤ ꯈꯪꯗꯦ ꯈꯨꯡꯒꯪ ꯍꯣꯡꯅ ꯆꯠꯂꯒ ꯌꯣꯟꯕ ꯑꯣꯏꯔꯒꯁꯨ ꯅꯠꯇ꯭ꯔꯒꯅ ꯑꯩꯍꯥꯛꯅ ꯗꯨꯀꯥꯟ ꯑꯣꯏꯅ ꯍꯥꯡꯂꯕꯁꯨ ꯃꯁꯤ ꯀꯩꯗꯧꯉꯣꯏ ꯃꯥꯡꯉꯣꯏ ꯑꯗꯨꯒ ꯃꯀꯥꯟ ꯍꯥꯏꯕꯗꯤ ꯌꯨꯝ ꯁꯥꯕꯗ ꯆꯪꯅꯅꯕ ꯄꯣꯠꯁꯛ ꯅꯠꯇ꯭ꯔꯒꯅ ꯌꯨꯝ ꯁꯥꯕꯗ ꯑꯩꯈꯣꯏꯅ ꯆꯪꯒꯗꯧꯕ ꯄꯣꯠꯁꯛ ꯌꯨꯝ ꯁꯥꯕ ꯈꯣꯠꯄ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯤ ꯃꯇꯥꯡ ꯔꯣꯇꯤ ꯀꯄ꯭ꯔꯥ ꯃꯀꯥꯟ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕꯒꯤ ꯕꯤꯖꯤꯅꯦꯁ ꯎ ꯋꯥꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯖꯣꯠ ꯇꯤꯟ ꯑꯁꯤꯒꯨꯝꯕ ꯁꯤꯃꯦꯟ ꯑꯁꯤꯒꯨꯝꯕꯒꯤ ꯗꯨꯀꯥꯟꯁꯤꯃꯁꯨ ꯌꯥꯝ ꯐꯖꯅ ꯇꯧꯕ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯦꯖꯨꯀꯦꯇꯦꯠ ꯑꯣꯏꯕꯤꯕ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯤ ꯖꯣꯕꯁꯤꯁꯨ ꯑꯗꯨꯝ ꯍꯣꯠꯅꯕ ꯌꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯃ ꯁꯦꯇꯜ ꯑꯣꯏꯔꯕ ꯃꯇꯝꯗ ꯄꯩꯁా ꯈꯖꯤꯛ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯝ ꯍꯥꯏꯅ ꯁꯦꯞ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯩꯍꯥꯛꯅ ꯋꯥꯍꯩ ꯈꯔꯗꯪꯒ ꯍꯥꯏꯖꯒꯦ ꯚꯤꯗꯤꯑꯣꯁꯤ ꯈꯖꯤꯛꯇꯪ ꯁꯥꯡꯂꯦ ꯍꯥꯏꯅ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯕ ꯇꯧꯒꯅꯨ ꯃꯊꯪ ꯇꯥꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯈꯖꯤꯛꯇꯪ ꯇꯥꯜꯂꯤꯕ 10,000 ꯇꯥꯟꯕ ꯃꯤꯅ ꯅꯣꯡꯃꯗ ꯃꯥꯅ ꯂꯨꯄꯥ 500 ꯇꯥꯟꯕ ꯇꯥꯔꯒꯗꯤ ꯊꯥꯗ 15,000 ꯑꯗꯨ 15,000ꯁꯨ ꯑꯣꯏꯁꯅꯨ 10ꯁꯨ ꯑꯣꯏꯁꯅꯨ 10 ꯈꯛꯇꯪ ꯇꯥꯟꯕ ꯃꯤꯁꯨ ꯑꯣꯏꯔꯁꯅꯨ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯑꯩꯒꯤ ꯑꯂꯤꯛꯄ ꯁꯤꯟꯐꯝ ꯑꯗꯨꯗꯒꯤ ꯀꯔꯝꯅ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯩꯅ
imung manung aina chalaiba ngamgani amasung aina madudagi lemakpaduna aina save toba ngamgani haibasigi matangda masi nupaduna sen talabadi magi nupinasu adugi matik mahaki thodang lei paisa save tobagi matangda aduna aikoina akoigi kharcha se emotional kharcha koigasing emotional oibadi akoigi habidi mathodi yam tadaba ꯂꯩꯗ꯭ꯔꯒꯁꯨ ꯌꯥꯕ ꯇꯧꯗ꯭ꯔꯒꯁꯨ ꯌꯥꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯇꯧꯈꯤꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯋꯥꯕꯨ ꯉꯁꯤ ꯂꯨꯍꯣꯡꯕ ꯑꯃ ꯊꯣꯛꯑꯦ ꯑꯩꯁꯦ ꯂꯨꯍꯣꯡꯕ ꯇꯥꯔꯦ ꯉꯁꯤ ꯑꯩꯁꯦ ꯀꯔꯤꯒꯨꯝꯕ ꯕꯤꯖꯤꯅꯦꯁ ꯃꯆꯥ ꯑꯃ ꯄꯥꯏꯔꯦ ꯅꯠꯇ꯭ꯔꯒꯅ ꯖꯣꯕ ꯃꯆꯥ ꯑꯃ ꯇꯧꯔꯦ ꯑꯩꯁꯦ ꯂꯨꯍꯣꯡꯕ ꯇꯥꯔꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯍꯦꯟꯖꯟꯅ ꯊꯣꯏꯅ ꯍꯦꯟꯅ ꯁꯦꯜ ꯊꯨꯝ ꯊꯥꯗꯔꯒ ꯅꯍꯥꯟ ꯀꯩꯅꯣꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯑꯗꯨꯒꯨꯝꯕ ꯇꯣꯝꯄꯣꯛꯀꯤ ꯃꯆꯥꯅꯨꯄꯥ ꯂꯨꯍꯣꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯩꯁꯥ ꯁꯦꯜ ꯊꯨꯝ ꯇꯤꯡꯅ ꯃꯥꯒꯤ ꯗꯦꯀꯣꯔꯦꯁꯟꯗꯒꯤ ꯆꯤꯡꯕ ꯃꯌꯥꯝ ꯄꯤꯖꯕ ꯄꯤꯊꯛꯇꯒꯤ ꯆꯤꯡꯕ ꯑꯇꯥꯡ ꯑꯇꯥꯡꯕ ꯇꯧꯈꯤꯕꯗꯨ ꯑꯩꯉꯣꯟꯗꯁꯨ ꯑꯩꯁꯨ ꯇꯧꯅꯤꯡꯉꯤ ꯀꯥꯏꯅ ꯈꯜꯂꯒ ꯑꯩꯈꯣꯏꯅ ꯃꯗꯨꯗ ꯁꯦꯜ ꯊꯥꯗꯔꯒ ꯑꯩꯈꯣꯏꯅ ꯀꯣꯛ ꯊꯥꯗꯔꯒ ꯇꯧꯔꯤꯕꯁꯤ ꯃꯁꯤꯒꯨꯝꯕꯁꯤ ꯑꯩꯈꯣꯏꯅ ꯇꯣꯛꯄ ꯇꯥꯏ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯗ ꯁꯦꯜ ꯊꯨꯝ ꯊꯥꯗꯔꯤꯕꯁꯤ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯁꯝꯅ ꯆꯝꯅ ꯊꯥꯏꯅꯒꯤ ꯃꯑꯣꯡꯗ ꯏꯄꯥ ꯏꯄꯨꯅ ꯇꯧꯅꯔꯝꯕꯒꯤ ꯃꯑꯣꯡ ꯇꯧꯗꯕ ꯌꯥꯗꯕ ꯈꯔ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯇꯧꯔꯒ ꯑꯗꯨꯒ ꯑꯇꯩ ꯑꯇꯩꯁꯤꯅ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯒꯤ ꯍꯤꯡꯅꯅꯕ ꯂꯝꯕꯤꯗ ꯑꯣꯏꯅ ꯄꯩꯁꯥꯁꯤ ꯁꯦꯜ ꯊꯨꯝ ꯑꯁꯤ ꯊꯥꯗꯕꯅ ꯐꯩ ꯍꯥꯏꯅ ꯈꯟꯖꯩ ꯃꯌꯥꯝ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡ ꯂꯤꯛꯁꯤꯜꯂꯛꯏꯕꯁꯤ ꯀꯔꯤꯗꯒꯤ ꯑꯣꯏꯔꯛꯄꯅꯣ ꯑꯩꯈꯣꯏꯅ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯗ ꯁꯦꯜ ꯊꯨꯝ ꯌꯥꯝ ꯊꯥꯗꯕ ꯊꯕꯛ ꯌꯥꯝ ꯇꯧꯈꯤꯕ ꯑꯗꯨꯅ ꯉꯁꯤ ꯂꯥꯏꯔꯕ ꯃꯆꯥ ꯑꯃꯅ ꯃꯍꯥꯛ ꯂꯨꯍꯣꯡꯒꯦ ꯍꯥꯏꯕ ꯐꯥꯎꯗ ꯃꯥ ꯏꯀꯥꯏꯔꯦ ꯃꯔꯝꯗꯤ ꯉꯁꯥꯏꯒꯤ ꯃꯥꯅ ꯃꯃꯥꯟꯅꯕꯒꯤ ꯂꯨꯍꯣꯡꯕ ꯑꯃꯗ ꯎꯔꯛꯈꯤꯕ ꯐꯖꯕ ꯃꯑꯣꯡꯗꯣ ꯑꯩꯅꯗꯤ ꯇꯧꯕ ꯉꯝꯃꯣꯏꯗꯕꯅꯤꯅ ꯃꯥꯅ ꯇꯧꯗꯤ ꯇꯧꯅꯤꯡꯕ ꯇꯧꯕꯗꯤ ꯉꯝꯃꯣꯏꯗꯕ ꯊꯃꯣꯏꯗ ꯄꯣꯛꯄꯣꯛꯇꯤ ꯆꯥꯛꯆꯕ ꯇꯧꯒꯦ ꯈꯜꯂꯒ ꯑꯗꯨꯒ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯈꯟꯖꯗꯅ ꯁꯦꯜ ꯇꯥꯟꯅꯕ ꯍꯥꯏꯅ ꯃꯥꯅ ꯁꯨꯝ ꯍꯣꯠꯅꯔꯤꯉꯩꯗ ꯆꯍꯤ 35 ꯆꯍꯤ 40 ꯁꯨꯈꯤꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯍꯧꯗꯦ ꯃꯁꯤꯒꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯥꯅ ꯅꯨꯄꯤ ꯊꯤꯗꯕ ꯃꯇꯝ ꯆꯥꯅ ꯌꯨꯝ ꯄꯥꯜꯍꯧꯗꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯕꯗꯒꯤ ꯉꯁꯤ ꯑꯩꯈꯣꯏ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯀꯌꯥ ꯌꯥꯎꯔꯛꯇꯕ ꯃꯤꯁꯤꯡ ꯂꯤꯛꯄ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯛꯂꯕꯅꯤ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯃꯊꯪꯗꯅ ꯑꯩꯈꯣꯏꯒꯤ ꯍꯣꯝ ꯀꯥꯔ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯈꯖꯤꯛꯇꯪ ꯄꯥꯏꯕ ꯑꯩꯒꯤ ꯉꯁꯤ ꯆꯍꯤꯗ ꯂꯨꯄꯥ ꯂꯥꯛ 10 ꯐꯥꯎꯕ ꯇꯥꯟꯗꯕ ꯑꯩꯅ ꯉꯁꯤ ꯂꯥꯛ 19 ꯄꯤꯕ ꯒꯥꯔꯤ ꯑꯃ ꯍꯦꯛꯇ ꯂꯩꯅꯤꯡꯉꯤ ꯊꯥꯗ ꯂꯤꯁꯤꯡ 50 ꯐꯪꯗꯕ ꯑꯩꯅ ꯍꯦꯛꯇ EMIꯗꯒꯤ iPhone ꯑꯃ ꯍꯦꯛꯇ ꯂꯩꯁꯜꯂꯨꯏ ꯃꯁꯤꯒꯨꯝꯕꯒꯤ ꯍꯦꯕꯤꯠꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯇꯞꯅ ꯇꯞꯅ ꯇꯣꯛꯄꯅ ꯐꯩ ꯑꯩꯈꯣꯏꯒꯤ ꯁꯨꯝꯕ ꯁꯦꯜ ꯊꯨꯝꯒꯤ ꯃꯔꯝ ꯁꯤ ꯆꯥꯎꯈꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯍꯥꯏꯗꯨ ꯑꯣꯏꯒꯅꯤ ꯆꯥꯎꯈꯠꯄ ꯈꯨꯟꯅꯥꯏ ꯍꯥꯏꯗꯨ ꯑꯣꯏꯕ ꯉꯝꯃꯛꯂꯣꯏ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯁꯨꯃꯥꯏꯅ ꯌꯨꯝ ꯐꯖꯕ ꯍꯦꯛꯇ ꯁꯥꯗꯣꯛꯄ ꯑꯩꯅ ꯇꯥꯟꯖꯔꯤꯕ ꯏꯟꯀꯝꯗꯒꯤ ꯍꯦꯟꯅ ꯃꯌꯥꯝꯅ ꯐꯖꯩ ꯍꯥꯏꯔꯁꯅꯨ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯌꯨꯝꯁꯦ ꯃꯊꯣꯟ ꯍꯦꯛꯇ ꯁꯥꯕꯒꯤ ꯑꯪꯀ ꯍꯦꯛ ꯇꯧꯕ ꯑꯗꯨꯒ ꯁꯣꯝꯗꯅ ꯅꯣꯡꯉꯥꯜꯂꯛꯄꯗ ꯆꯦꯡꯐꯨꯗ ꯆꯦꯡ ꯂꯩꯇꯕꯒꯤ ꯐꯤꯕꯝꯗꯣ ꯑꯩꯈꯣꯏ ꯑꯁꯤꯒꯨꯝꯕꯁꯦ ꯇꯣꯛꯁꯤ ꯑꯗꯨꯒꯩꯗꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯗ ꯑꯗꯩꯗꯤ ꯑꯗꯨꯒꯨꯝꯕ ꯁꯣꯔꯥꯠꯇ ꯀꯔꯤꯗ ꯑꯩꯈꯣꯏꯅ ꯆꯥꯎꯅ ꯙꯃꯛ ꯇꯧꯔꯒ ꯏꯅꯥꯛ ꯈꯨꯟꯕꯅ ꯇꯧꯕꯗꯨꯗꯤ ꯇꯧꯖꯈꯤꯁꯅꯨ ꯃꯌꯥꯝ ꯏꯅꯥꯛ ꯈꯨꯟꯕꯅ ꯇꯧꯕꯗꯨꯗꯤ ꯃꯥꯅ ꯉꯝꯖꯕ ꯇꯧꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯇꯧ ꯇꯝꯕꯁꯤ ꯌꯥꯝ ꯐꯠꯇꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯃꯇꯧꯁꯦ ꯇꯝꯕꯗꯒꯤ ꯉꯝꯂꯛꯇꯕꯗꯒꯤ ꯉꯁꯤꯒꯤ ꯂꯝ ꯀꯌꯥꯅ ꯌꯣꯟꯊꯣꯛꯂꯒ ꯃꯤꯉꯣꯟꯗ ꯌꯣꯟꯊꯣꯛꯂꯒ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯁꯤ ꯂꯩꯈꯥ ꯊꯥꯔꯛꯄꯒꯤ ꯍꯦꯟꯅ ꯇꯨꯡꯗ ꯂꯩꯈꯥ ꯇꯥꯔꯛꯄꯒꯤ ꯃꯇꯥꯡ ꯍꯥꯏꯗ ꯌꯧꯔꯛꯀꯅꯤ ꯍꯥꯏꯖꯒꯦ ꯃꯌꯥꯝ ꯃꯊꯪꯗꯅ ꯃꯌꯥꯝ ꯑꯩꯍꯥꯛꯅ ꯍꯥꯏꯖꯒꯗꯧꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯦꯟꯁꯤꯞ ꯍꯣꯂꯤꯗꯦꯁ ꯍꯥꯏꯒꯦꯀꯣ ꯑꯦꯛꯁꯄꯦꯟꯁꯤꯞ ꯍꯣꯂꯤꯗꯦꯁ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯕꯟꯒꯨꯝꯕ ꯁꯟꯗꯦ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯒꯤ ꯚꯦꯀꯦꯁꯟꯒꯨꯝꯕꯗ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯆꯥꯅ ꯇꯧꯕꯒꯨꯝꯅ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯆꯠꯂꯒ ꯒꯥꯔꯤꯒ ꯇꯧꯔꯗꯅ ꯑꯗꯩꯗꯤ ꯑꯇꯥꯡꯕ ꯇꯧꯔꯗꯅ ꯑꯗꯩꯗꯤ ꯄꯤꯛꯅꯤꯛ ꯍꯦꯛ ꯇꯧꯕ ꯈꯣꯠꯄ ꯍꯥꯏꯕꯗꯤ ꯃꯁꯤꯒꯤ ꯄꯣꯠ ꯑꯁꯦ ꯃꯁꯤꯒꯨꯝꯕꯁꯦ ꯃꯌꯥꯝ ꯑꯃ ꯁꯨꯝ ꯌꯥꯎꯁꯜꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯉꯁꯤ 50 ꯇꯥꯜꯂꯤꯕ ꯅꯨꯄꯥꯁꯤꯒꯤ ꯐꯦꯃꯤꯂꯤꯁꯦ ꯉꯁꯤ ꯃꯥꯅ ꯊꯥ ꯑꯃꯗ ꯃꯥꯅ 50 ꯂꯣꯏꯊꯣꯛꯈꯤꯕ ꯇꯥꯔꯒꯗꯤ 10 ꯂꯦꯝꯍꯧꯏ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯥ
ꯂꯤꯁꯤꯡ ꯀꯨꯟꯊ꯭ꯔꯥꯁꯦ ꯃꯥꯅ ꯆꯥꯕ ꯊꯛꯄ ꯃꯗꯨꯗꯒꯤ ꯀꯣꯏꯕ ꯂꯪꯕꯗ ꯂꯣꯏꯁꯤꯟꯈ꯭ꯔꯒꯗꯤ ꯂꯤꯁꯤꯡ ꯀꯨꯟꯁꯦ ꯂꯦꯝꯍꯧꯏ ꯍꯥꯏꯕ ꯌꯥꯗꯦ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯃꯊꯧ ꯇꯥꯕ ꯁ꯭ꯀꯨꯜ ꯑꯉꯥꯡꯁꯤꯡꯒꯤ ꯁ꯭ꯀꯨꯜꯒꯤ ꯈꯔꯆꯥ ꯏꯂꯦꯛꯇ꯭ꯔꯤꯛ ꯕꯤꯜ ꯑꯗꯨꯅ ꯃꯊꯪ ꯃꯌꯥꯝ ꯑꯃ ꯑꯗꯨꯒꯨꯝꯕ ꯂꯩꯔꯛꯄꯁꯤꯅꯗꯤ ꯑꯩꯈꯣꯏꯅ ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏꯅ ꯁꯦꯞ ꯇꯧꯗꯣꯏꯁꯦ ꯑꯩꯈꯣꯏ ꯁꯦꯞ ꯇꯧꯕ ꯇꯝꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯌꯥꯝ ꯁꯥꯊꯤꯅ ꯑꯔꯨꯕ ꯃꯇꯥꯡ ꯌꯧꯔꯛꯂꯕꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯑꯦꯗꯨꯀꯦꯁꯟ ꯃꯊꯪꯗꯅ ꯂꯩꯔꯦꯀꯣ ꯃꯊꯪꯗ ꯑꯦꯗꯨꯀꯦꯁꯟ ꯑꯩꯈꯣꯏꯅ ꯍꯦꯜꯊ ꯑꯦꯗꯨꯀꯦꯁꯟ ꯑꯃꯁꯨꯡ ꯋꯦꯜꯊ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯕꯁꯤ ꯑꯦꯗꯨꯀꯦꯁꯟꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯁꯦꯜ ꯊꯥꯗꯕ ꯇꯥꯏ ꯑꯉꯥꯡꯁꯤꯡꯗ ꯑꯩꯈꯣꯏꯅ ꯁꯦꯞ ꯇꯧꯕꯒꯤ ꯁꯤꯁꯨ ꯃꯈꯜ ꯑꯃꯅꯤ ꯏꯆꯥ ꯑꯃ ꯂꯥꯏꯔꯤꯛ ꯍꯩꯍꯟꯕ ꯍꯥꯏꯁꯦ ꯑꯩꯒꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯃ ꯑꯉꯥꯡ ꯑꯗꯨꯒꯤ ꯐ꯭ꯌꯨꯆꯔ ꯑꯃ ꯁꯦꯝꯕꯤꯕ ꯁꯦꯝꯕꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁꯥꯡꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯍꯦꯛꯇ ꯄꯔꯞ ꯉꯥꯡꯕꯁꯤꯗꯅꯤ ꯌꯥꯝ ꯊꯨꯖꯟꯅ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯑꯉꯥꯡꯁꯨ ꯇꯥꯔꯒ ꯍꯦꯛ ꯆꯦꯟꯊꯣꯔꯛꯑꯒ ꯌꯦꯠꯄꯒꯨꯝꯕ ꯍꯦꯛꯇ ꯌꯥꯎꯔꯛꯄꯁꯤꯒꯁꯨ ꯑꯩꯁꯦ ꯑꯩꯈꯣꯏ ꯁꯠ ꯉꯥꯡꯗꯕ ꯌꯥꯗꯕ ꯑꯗꯨꯅꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕ ꯃꯊꯧ ꯇꯥꯗꯕꯤꯗ ꯂꯩꯕ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯒꯦ ꯑꯩꯈꯣꯏꯅ ꯁꯣꯞꯄꯤꯡ ꯃꯣꯜ ꯍꯧꯖꯤꯛꯀꯥꯟꯗꯤ ꯁꯣꯞꯄꯤꯡ ꯃꯣꯜ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯕꯅꯤꯅ ꯂꯩꯔꯣꯏꯒ ꯉꯝꯄꯣꯟꯇꯦ ꯍꯦꯛꯇ ꯀꯣꯛ ꯉꯥꯎꯔꯤꯃꯤ ꯑꯗꯩꯗꯤ ꯁꯣꯞꯄꯤꯡ ꯃꯣꯜ ꯈꯨꯗꯤꯡꯒꯤ ꯐꯣꯟ ꯅꯝꯕꯔꯁꯦ ꯂꯧꯍꯧꯔꯕꯅꯤꯅ ꯃꯈꯣꯏꯅ ꯑꯣꯐꯔ ꯈꯨꯗꯤꯡꯒꯤ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯛꯀꯅꯤ ꯇꯧꯁꯤꯜꯂꯛꯀꯅꯤ ꯃꯌꯥꯝ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯕꯤꯌꯨ ꯑꯩꯈꯣꯏꯅ ꯃꯊꯧ ꯇꯥꯒꯗꯧꯕ ꯄꯣꯠ ꯑꯗꯨ ꯂꯤꯁꯇ ꯁꯦꯝꯃꯒ ꯄꯨꯕꯤꯌꯨ ꯂꯤꯁꯇ ꯁꯦꯝꯃꯒ ꯑꯩꯅ ꯉꯁꯤ ꯇꯧꯒꯗꯧꯔꯤꯕ ꯈꯔꯆꯥꯁꯦ ꯂꯨꯄꯥ ꯀꯌꯥꯒꯤꯅꯣ ꯑꯩ 1,000ꯒꯤꯅꯤ 2,000ꯒꯤꯅꯤ ꯅꯠꯇ꯭ꯔꯒꯅ 1,000ꯒꯤꯅꯤ ꯑꯩꯅ ꯍꯦꯛ ꯃꯊꯧ ꯇꯥꯕꯗꯣ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯅ ꯂꯤꯁ ꯁꯦꯝꯗꯕꯤꯗ ꯆꯠꯂꯒ ꯃꯑꯣꯡ ꯑꯩꯈꯣꯏꯅ ꯑꯔꯪ ꯑꯔꯥꯛ ꯃꯌꯥꯝ ꯑꯃ ꯁꯨꯝ ꯎꯕꯁꯤꯗ ꯂꯩꯅꯤꯡꯕ ꯃꯌꯥꯝ ꯃꯊꯧ ꯇꯥꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯂꯩꯁꯟꯕ ꯑꯗꯩꯗꯤ ꯌꯨꯝꯗ ꯈꯥꯡ ꯑꯃ ꯂꯩꯍꯧꯔꯁꯨ ꯑꯃꯨꯛ ꯈꯥꯡ ꯑꯃ ꯂꯩꯅꯤꯡꯕ ꯑꯩꯈꯣꯏꯁꯨ ꯇꯧꯔꯤꯕꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯁꯤꯗꯒꯤ ꯆꯦꯛꯁꯟꯁꯤ ꯇꯣꯂꯣꯞ 50,000 ꯐꯪꯉꯁꯨ ꯂꯥꯛ ꯑꯃ ꯐꯪꯂꯕꯁꯨ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯍꯦꯕꯤꯠ ꯑꯁꯦ ꯑꯩꯈꯣꯏꯅ ꯇꯣꯛꯇ꯭ꯔꯒꯗꯤ ꯅꯣꯡꯃ ꯑꯩꯈꯣꯏꯁꯦ ꯑꯂꯨꯕ ꯃꯇꯥꯡ ꯑꯃ ꯌꯧꯔꯛꯄꯗ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯊꯪꯒꯤꯁꯤꯅ ꯑꯦꯅꯗꯔ ꯍꯥꯏꯕꯗꯤ ꯑꯇꯣꯞꯄ ꯃꯤ ꯑꯃꯒꯤ ꯂꯨꯍꯣꯡꯕꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯃꯤꯅ ꯌꯦꯡꯕꯗ ꯑꯩꯁꯦ ꯐꯖꯩ ꯍꯥꯏꯁꯅꯨ ꯑꯩꯁꯦ ꯂꯩꯖꯗꯦꯒ ꯍꯥꯏꯗꯅꯕ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯁꯦ ꯄꯩꯁꯥꯁꯦ ꯔꯥꯅꯤ ꯐꯤꯕꯨ ꯂꯩꯕꯅꯦ ꯑꯃꯕꯨ ꯂꯩꯕꯅꯦ ꯑꯩꯈꯣꯏ ꯇꯧꯕ ꯈꯨꯗꯤꯡꯁꯦ ꯑꯗꯩꯗꯤ ꯃꯗꯨꯒꯤ ꯔꯥꯅꯤꯗꯨ ꯃꯊꯪ ꯀꯅꯥꯅꯣꯝꯒꯤ ꯂꯨꯍꯣꯡꯕꯗ ꯅꯍꯥꯟꯃꯨꯛ ꯏꯟꯈꯤꯕꯗꯨꯅꯤ ꯍꯥꯏꯔꯗ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛꯀꯁꯨ ꯑꯅꯧꯕ ꯑꯃꯒ ꯂꯩꯔꯅꯤ ꯃꯌꯦꯛ ꯅꯥꯏꯕꯤ ꯑꯃ ꯂꯩꯔꯅꯤ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯐꯤꯖꯣꯜꯕꯨ ꯂꯩꯒꯅꯨ ꯂꯩꯔꯣꯏꯁꯤ ꯍꯥꯏꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯃꯆꯥ ꯄꯣꯠ ꯑꯁꯤ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯨꯄꯥ ꯂꯥꯛ ꯑꯃ ꯐꯪꯕ ꯑꯣꯏꯔꯒꯁꯨ ꯏꯆꯥꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯍꯌꯦꯡ ꯄꯩꯁా ꯊꯥꯗꯅꯤꯡꯉꯥꯏ ꯂꯩꯔꯛꯑꯣꯏ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯑꯃ ꯇꯧꯅꯤꯡꯕ ꯄꯣꯠ ꯑꯁꯦ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯑꯔꯨꯕ ꯑꯅꯥꯕ ꯑꯃ ꯅꯥꯔꯛꯑꯦ ꯈꯜꯂꯣ ꯃꯇꯥꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯁꯦꯜꯁꯦ ꯄꯨꯊꯣꯛꯅꯤꯡꯉꯥই ꯂꯩꯔꯣꯏꯅ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯑꯩꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯣꯠ ꯑꯃꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯄꯩꯁా ꯄꯨꯕꯒꯤ ꯍꯦꯕꯤꯠꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯐꯦꯃꯤꯂꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯨꯝꯕ ꯃꯤ ꯈꯔꯁꯤꯅ ꯀꯩꯗꯧꯏ ꯄꯩꯁꯥ ꯄꯨꯕꯒꯤ ꯍꯦꯕꯤꯠꯁꯦ ꯃꯁꯤꯒꯤ ꯍꯦꯕꯤꯠ ꯑꯁꯦ ꯑꯩꯍꯥꯛꯅ ꯌꯥꯝꯅ ꯍꯩꯅꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯉꯝꯖꯔꯤꯃꯈꯩ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯑꯂꯨꯕ ꯃꯇꯥꯡ ꯅꯠꯇ꯭ꯔꯒꯗꯤ ꯈꯪꯍꯧꯗꯅ ꯑꯂꯨꯕ ꯑꯅꯥꯕ ꯑꯃ ꯂꯥꯛꯑꯦ ꯂꯨꯄꯥ ꯂꯥꯛ 2-3 ꯆꯪꯗꯣꯔꯦ ꯍꯣꯏ ꯑꯗꯨꯒꯤ ꯃꯇꯥꯡꯗꯕꯨꯗꯤ ꯑꯩꯈꯣꯏ ꯄꯨꯗꯕ ꯌꯥꯗꯦ ꯑꯗꯨꯒ ꯑꯩ ꯏꯁꯥꯒꯤ ꯁꯣꯛ ꯑꯩꯈꯣꯏꯒꯤ ꯂꯩꯅꯤꯡ ꯈꯣꯠꯅꯤꯡꯕꯒꯤꯗꯃꯛꯇ ꯍꯦꯛꯇ ꯂꯣꯟ ꯑꯃ ꯂꯧꯁꯟꯕ ꯑꯗꯨꯒꯤ ꯑꯃ ꯍꯦꯛ ꯇꯧꯁꯟꯕ ꯃꯁꯤꯒꯤ ꯄꯣꯠ ꯑꯁꯦ ꯑꯩꯍꯥꯛꯅ ꯑꯩꯈꯣꯏ ꯃꯁꯤ ꯇꯣꯛꯇ꯭ꯔꯤ ꯐꯥꯎꯗ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯣꯏꯅ ꯍꯥꯏꯖꯒꯦ ꯃꯌꯥꯝ ꯂꯣꯟꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯍꯥꯛꯅ ꯇꯣꯉꯥꯟꯅ ꯂꯣꯟ ꯂꯧꯕꯗꯒꯤ ꯀꯔꯤ ꯄꯨꯟꯁꯤ ꯃꯥꯡꯉꯤ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯇꯣꯉꯥꯟꯅ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯛꯑꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯒꯦꯖꯦꯠ ꯍꯥꯏꯀꯣ ꯍꯟꯗꯛꯀꯤ ꯃꯇꯥꯡꯒꯤ ꯑꯩꯒꯤ ꯄꯣꯏꯟꯠꯁꯦ इलेक्ट्रिक गैजेट हाइबदी अखोइना ngasi अखोइ हाउस वाइफ अमा ओइरगा 8,9 को अदुम अहोंगबा हाइब तरामुक पीबा मोबाइल अम पाइरगा अदुम याबदो अखोइना हेक्ता अमसे EMI iPhone अम लौसन नत्रगना अतांग मे लौसन मसीगी हैबिट से कोइ टॉक्सी अइना ngasi कनोदगी मोबाइल सितगी इना इनकम तगदोबा मोबाइल गी मनदगी मिना ऑफिस चाउ चाउ सुबा दुगुंबा नत्रगना दुगुंबा ओइद्रगदी अइ सितगी अइना इनकम अमा ला ओइदबा ओइबनिना अइना मोबाइल अतांगबा अमा अइना इतिगी पाचादबा
ꯑꯩꯒꯨꯝꯕ ꯃꯤꯗꯜ ꯀ꯭ꯂꯥꯁꯀꯤ ꯃꯤ ꯑꯃꯅ ꯏꯊꯤꯛ ꯏꯄꯥ ꯆꯥꯗꯕ ꯑꯗꯨꯒꯨꯝꯕ ꯑꯇꯥꯡ ꯑꯇꯥꯡꯕ ꯃꯣꯕꯥꯏꯜ ꯑꯇꯥꯡ ꯑꯇꯥꯡꯕ ꯏꯂꯦꯛꯇ꯭ꯔꯤꯛ ꯒꯦꯖꯦꯠ ꯄꯣꯠꯁꯛ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯑꯃ ꯂꯩꯅꯤꯡꯕ ꯑꯁꯤꯒꯤ ꯍꯦꯕꯤꯠ ꯑꯁꯤꯅ ꯑꯩꯈꯣꯏ ꯑꯃꯒꯤ ꯃꯥꯏ ꯃꯌꯨꯝꯗꯗꯤ ꯑꯗꯨ ꯂꯩꯍꯧꯋꯤ ꯃꯥꯏ ꯃꯌꯨꯝꯗꯗꯤ ꯑꯗꯨ ꯂꯩꯍꯧꯋꯤ ꯍꯥꯏꯅ ꯑꯩꯅꯁꯨ ꯉꯝꯅꯕ ꯍꯣꯠꯅꯕꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯋꯥꯅ ꯏꯃꯨꯡ ꯃꯅꯨꯡ ꯆꯠꯅꯔꯤꯁꯦ ꯉꯁꯤ ꯊꯕꯛ ꯇꯧꯕ 50,000 ꯍꯨꯝꯐꯨ ꯍꯨꯝꯐꯨꯇꯔꯥ ꯐꯪꯕ ꯃꯥꯅꯁꯨ ꯍꯦꯛꯇ ꯄꯩꯁꯥ ꯄꯨꯗꯒꯤ ꯆꯠꯂꯤ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯥꯏꯗꯣꯛꯇꯕꯤꯗ ꯃꯔꯨꯞ ꯑꯃ ꯌꯥꯎꯔꯨꯕ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯥꯏꯗꯣꯛꯇꯕꯤꯗ ꯃꯤꯅ ꯀꯝꯄꯦꯅꯤ ꯑꯃ ꯌꯥꯎꯋꯦꯅ ꯍꯦꯛꯇ ꯌꯥꯎꯔꯨꯕ ꯑꯁꯤꯒꯨꯝꯂꯕ ꯄꯣꯠ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯔ ꯈꯔ ꯊꯥꯗꯣꯛꯇꯕ ꯌꯥꯗꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯥꯊꯤꯅ ꯏꯃꯨꯡ ꯃꯅꯨꯡ ꯑꯩꯈꯣꯏꯒꯤ ꯃꯥꯡꯕ ꯏꯃꯨꯡ ꯏꯀꯣꯅꯣꯃꯤꯛ ꯀꯟꯗꯤꯁꯟꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯁꯦ ꯗꯥꯎꯟ ꯑꯣꯏꯊꯔꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯁꯣꯞꯄꯤꯡ ꯃꯣꯜꯗ ꯀꯩꯗ ꯆꯠꯂꯒ ꯋꯥꯔꯦꯟꯇꯤꯅꯤꯒ ꯍꯥꯏꯔꯒ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯆꯍꯤ ꯑꯅꯤ ꯋꯥꯔꯦꯟꯇꯤ ꯑꯁ ꯌꯥꯝ ꯐꯗꯧ ꯃꯥꯜꯂꯦ ꯃꯇꯥꯡ ꯆꯥꯔꯤꯉꯩꯗ ꯂꯧꯍꯧꯔꯒꯦ ꯑꯣꯐꯔ ꯊꯥꯔꯤꯉꯩ ꯂꯧꯍꯧꯔꯒꯦꯒ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕꯒꯤ ꯂꯧꯁꯟꯕꯒꯤ ꯍꯦꯕꯤꯠꯁꯦ ꯑꯃ ꯂꯩꯅ ꯑꯃ ꯇꯧꯕꯁꯦ ꯃꯁꯤꯒꯤ ꯍꯦꯕꯤꯠꯁꯤꯃꯁꯨ ꯑꯩꯈꯣꯏꯅ ꯇꯣꯛꯄ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯑꯃꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯃꯔꯝ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯅ ꯁꯦꯜ ꯊꯨꯝ ꯁꯤ ꯄꯨꯝꯅꯃꯛꯁꯤ ꯇꯧꯕꯁꯤ ꯈꯔ ꯇꯣꯛꯂꯒ ꯑꯩꯈꯣꯏꯅ ꯏꯟꯚꯦꯁꯃꯦꯟ ꯍꯥꯏꯕ ꯄꯣꯠ ꯑꯁꯤ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁꯦꯜ ꯊꯨꯝ ꯑꯁꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯀꯗꯣꯝꯗ ꯀꯔꯤ ꯆꯪꯉꯤꯅꯣ ꯍꯥꯏꯕ ꯈꯪꯍꯧꯔꯣꯏ ꯏꯆꯥꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯅꯠꯇ꯭ꯔꯒꯅ ꯑꯋꯥꯕ ꯑꯅꯥꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯁꯦꯜ ꯊꯨꯝ ꯑꯃꯠꯇ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯔꯣꯏ ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯉꯁꯤ ꯁꯝꯂꯞꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯦꯜ ꯇꯥꯟꯕꯤꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯎꯁ ꯋꯥꯏꯐ ꯑꯃꯅꯁꯨ ꯁꯦꯜ ꯀꯔꯝꯅ ꯇꯨꯡꯁꯤꯟꯒꯗꯒꯦ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣꯁꯤ ꯌꯥꯝ ꯁꯥꯡꯃꯟꯈ꯭ꯔꯕ ꯈꯪꯗꯦ ꯌꯦꯡꯒꯦ ꯌꯥꯝ ꯁꯥꯡꯂꯒꯗꯤ ꯑꯅꯤ ꯊꯣꯛꯅ ꯀꯛꯊꯠꯂꯒ ꯑꯩꯅ ꯇꯪꯈꯥꯏ ꯑꯣꯏꯅ ꯇꯧꯔꯒ ꯊꯥꯒꯦ ꯑꯗꯨ ꯍꯥꯏꯔꯒ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯤ ꯈꯔꯗꯤ ꯁꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯗꯩ ꯌꯥꯊꯪ ꯅꯤꯖꯔꯤ ꯈꯨꯔꯨꯝꯖꯔꯤ